Hojik India te leiriba COVID-19 gi anisuba itak manungsida coronavirus ki yamna sandokanba variant of concern oiriba delta variant yauna virus asigi atai variant singna piba sai thengna leiba asigi miyam haininga leitana waringai sida delta variant tagi mutant tawduna delta plus koba variant of concern amamuk thorukpadagi variant asi thengna khraba district singda kudak tagi test tawba vaccine kapagi sang hengat hanba amasung mi punbana singba sing athingba thamduna Sexual Thorang Sing Lokanaba Health Ministry na State Sing da Kangan Kre. Delta Plus variant thingna khraba mafam sing adugi akoi bada test tawbada COVID-19 positive oiba thingna raba sample sing adu Indian SARS-CoV-2 Genomic Consortia da thaduna Delta Plus yaubra yengadabani. Delta variant ki mawung matawdagi mutation thoklaba Delta Plus asi hanagi virus singdagi sandopagi sang kahina wangbata natana sathibasu henba maramna misi mina tholokpagi sang wangi. Maramasina state amasung union territory singna variant asi thingna naba madu oina miyamgi haksel amadi ana layeng kamari leinaba loisang sing sem saduna leinaba ministry na haide Delta Plus asi haukiba June 13 da thingna khibani amadi leibaga sigi state 12 da variant asina naba miyoi 58 thingna kre miyoi khara ki punsi su lomhan kre Maharashtra na variant asina naba miyoi khwaidagi yamna leiba state ni variant asigi top saktam di atopa strain singa sangdam nabada thabombi ki tisu singda hena chechinna napsinba asini adubu masina hena sathiba natraga hena launagan bani haibadi natte haina COVID-19 working group of National Technical Advisory Group on Immunization NTAGIK Chairman Dr. N.K. Arora na hairi variant asina narabasing asi layong utte vaccine dose amma natraga ani kaplaba miyoi singda masina narabasu sathiba ude adubo atopa miyoi singda di anaba asi sandoe haujiki oinadi variant asi anaba masing yamdribanina masigi maramda kupna thijinduna mapangal kayam kanna sandokpagi haibadu khangdokpa sangli COVID-19 ki hena sathina sandokanba strain oiriba Delta variant asi hojik malimki leibak marphu mangada nabaga loinana atai mafam kayada su thingnarakli karigumba hojik oiriba phibam asida makha sathaba tarbadi mapung oiba lineage oirakpa yai haina World Health Organization WHO na warning tokre WHO na June kunithoi da phongkiba COVID-19 weekly epidemiological update na malenki oina alpha variant asi lebak chama humputara da beta na lebak chama tara mapanda gamma na lebak humputara mathoi da masung delta na lebak marphu manga da thingnare haide variant of concern oiriba makal marima WHO na kupna senari adubo delta variant asidi alpha dagi hena sandoi amasung haujiki leiriba phibam asida makha asumak chathaba tarabadi masina dominant lineage ama oirakpa yai hairi India da yan hana thengna kiba delta asi yamna kahina sandokanba sathiba amachung vaccine bu yamna kanna handaba variant makhalne masina anisuba wave asi lebak sintungna sandokhi adubo delta dagi mutant thorakliba delta plus asidi nauriba madi anaba masingchu yankhaidom da ngairibana masibu thijinbagi thabak asi yamna ngalle aduna variant asi kaya yamna sandokanbano amadi mioibagi immune bu namhat bagi matik mayai kayam kanbagi haiba khangba ngamdri Hojik India ki mapung phana vaccine kapliba asi sada mari romdani hena yangsin basangi mipung khudimak vaccine mapung phana kapthuktana positive oiba masing khara hantare haiduna athingba lawthokpa haibasi outbreak amukhana thokhanduna laichet asi mapung phana laksin bada matam thinta hangani haina Oxford Economics na phungdokli Marak asida Moderna na puthokpa COVID vaccine India dasu sijinaba hongnaba madubu pusilakpagi ayaba Drug Controller General of India DCGI na India ki company Cipla company da pikre masi vaccine watpagi awaba mayoknariba lebak asida anauba yening amani Oxford University ki study dagi fanglakpa matung ina Pfizer amasung AstraZeneca ki COVID-19 vaccine ki yansinnaba dose singna akanba immune system semba ngami haina Lancet Medical Journal da researcher singna thasigi kunipan da report tokre Pfizer dose ama kaplaba amasung madugi matungda AstraZeneca ki vaccine amuk kaptuna yansinnaraba amasung madu sayol marikana halabadi COVID-19 gi marakta antibody singi changyamna wangna semi hairi
एस्ट्राजेनेकागी वैक्सीन कापख्रबगी मतुंग फाइजर वैक्सीन मतुंग इनबदा फाइजर मतुंग एस्ट्राजेनेकाना इनबदगी इम्यून एंटीबॉडी सिंग अमसुंग टी सेल सिंगी लेवल हेना वांगना पुथुई हाइरी ICMR गी साइंटिफिक इवैल्यूएशन मतुंग इना सेरम इंस्टीट्यूट ऑफ इंडिया गी कोविशील्ड अमसुंग भारत बायोटेक की कोवैक्सीन वैक्सीन अनिमक डेल्टा वेरिएंट कियाउना कोरोना वायरस थेंगनबदा कानै हाइरी अदुबो WHO नदी डेल्टा वेरिएंट ना हौजिक मालेमदा लेदिबा कोरोना वायरस की वैक्सीन सिंग असिगी इफिकेसी हंताहली हाइरी हौजिक मालेम सिनबा तुंगना यांगना संदोरकलिबा कोरोना वायरस की वेरिएंट सिंग लाक्सिंगी हाइरबदी वैक्सीन कापलबा मियोय सिंगचु मास्क सुप्पा सोशल डिस्टेंसिंग ngakpa amadi atopa sexual thorang kaya ngakpa tangai fate वैक्सीन डोज अनि कापलबदी असोय अंगाम थोकलरोय हाइना खनबे यादे मियामना मसाबु ngak सेनबा तौगदबा वाली वैक्सीन कापखकना कम्युनिटी ट्रांसमिशन लेबन बंगमलोय हौजिक मियाम मरकता अनाबा असि संदोकलिबना लेप्तना मार्क सुप्पा अहांगबा मफमदा लेबा खुद निंगथिजना हामबा फिजिकल डिस्टेंसिंग ngakpa अमसुंग मियाम तिनबा टोकपा तंगाई फते कोविड की थर्ड वेव अमा लागपगी मतम एक्सपर्ट सिंगना पिनरबसु नौना थोरकलिबा वेरिएंट सिंग असिगी मतिक मयाय खेनबना मसिगी अककनबा मतम हेक्ता लेप यादबगी फिबमदा लेदी अनोबा वेब अमा थोकहनबा नत्रगा थोकहनदबा हाइबसी अनोबा अनाबा सिंगबु कुपना सेनदुना जीनोम सीक्वेंसिंग तौथोकलगा अनोबा वेरिएंट सिंगबु थिंगननबा होनबा कोविड की सना कांगलो निंगथीना ngakpa टेस्टिंग अमसुंग कंटेनमेंट स्ट्रेटेजी निंगथीना ngakपगा लोइनाना वैक्सीन कापगी सांग वांगखत हनबदा लेरी।